Kuki Singi video matek ama. How to I how the same liver, you don't understand how Hurali. The sum with Kaidro, come up with the Kari which you told like I know. No, Moro Suhari there. No carry the Moro happy than Umaro happy. Tungjang Bile CNFCC ga ZRA EC ga kamna bada ZRA EC ama sire hairi. Kotugi wafam na kamdauba Kangpopida best over Kuki Civil Organization Group Committee on Tribal Unity Kotuna Yamna Pongna Union Government ki warip chanaba yaroi haina lauri Kuki Purumna Taliba separate administration natraga Tokaiba Lamfang Driba Fauba Mokogi Pirib Amata Hongloi Amadi Maitaina Kuki Daba Mafam Ching the Fauduna Shatuk Tachin Taubada Aduma Ating Batamli Haina Pongna Lauri Machina Talibadi Kuki na Hoba Lana Si Lodi Takpani Popular Government Ama Manipura Laying Idadi Manipura Tokpa Tokdo Wato Pumnama Government Adu the Taina Duna Lakpani Adubu Haukiba February Tarahum Doidagidi Manipura PR Lairabanina Taina from Assist Center Government Taina Batabani Haukiba Zai Litangani Kulum Dogi May Home the Gitorak Libal Lana Siki Santi Purak Nabagi Damak Union Home Minister Amisanas Jerlauduna Manipur security ki matang de review meeting pangtokuna Manipur ki governor da National Highway lambi sing yauna lambi amata da ayat apan yaudana mipum khuding chathan haiba wafam thamaga loinana March nipan nagi lambi pumnamang mahusagum chadok chachin yahanaba haikba laikre karigumba ayat apan pirakba khudingmak akan ba isan logani haiba wafam ama sulaire asukan ba wafam ama leiringai cherak asida Kangpopida best of civil organization kotuna center lenga ke mayokta leiriba asida Manipur governor na organization asida kari action logadawri governor gi maikai dagi lakadawri ba action adu yengba tai United Kuki National Army ki mathong huktaba thawong Thadau Student Association na akan mamong na kanem tarogli haidi Mizoram ki MP na Myanmar da chatuna arm group singda India ki citizen oinaba offer tawrure India lenga na kari khongthang lokhalakpagi yengba tari Mizoram ki MP ke Balanbe na Mizoram amadi Myanmar ga thangnariba ngamkhai paringda leiriba Myanmar gi kholai paiba group Chinland Council camp amadi officer chatuna Myanmar military junta government ki mathakta lan horiba Chinland Council gi kedar singda India gi citizen ama oinanaba wapam pudokre hairi Mizo National Front MNF ki Rajya Sabha ki MP Balanbe na Khongchat adugi Myanmar da hojik government ama leibagi mathau taba thabak thawra mapung fana leitabana mafam aduda leiriba awana taraba Kuki Mizo miyambu India lengakta tinanaba khangan kibani hairi hojik Myanmar gi manung chanba India ma di Myanmar gi ngangkhai paringda leiriba Chinland Council gi members sing amaga nungsi janana laiminabaga loinana yumthang nariba Mizoram gi miyamga su leita laira tathok tachin tawduna laiminabasu mahangna appeal tawki hairi MP Lanbena gi Mizoram khongchat adu mangjaunana Mizoram gi governor BK Singha amadi Assam Rifles ki ayaba lauraba matungda Mizoram tamna khongna chatki hairi Myanmar gi national chingbu India da tinanaba wafam pukhat ki haibagi matangda lebak asigi National News Agency amana MP Balanbena ga telephone da wari sanabada mahaki maikaidagi mahaki khongchat adu Mizoram gi governor amasung Assam Rifles cha khangalaba matungda chatkibani hairi MP Bimol na governor unaduna wafam kaya khanakre Lok Sabha gi MP Dr. Angomcha Bimol akoi jamna ngasi governor Ajay Kumar Bhala unaduna Manipur gi hojik oiriba irang asigi matangda kupna khanakre Congress MP Bimol akoi jamna mahaki loina bi Olivia Thaunau jangal loina na Raj Bhavan da Manipur gi governor unakiba aduda state asida ingtapa hanjilaknaba pangthokpa yaba thabaksing irang asina maram oiraga sel thungi awaba mayoknariba sida budget ki oiba thausil yatpa amadi Manipur Police mapangal kanhanabagi matangda governor gi pungning chingchingki Dr. Angomcha Bimol akoi jamna governor gi pungning chingsiladuna thangkiba wafam singi manungda Constitution na piba wafam gi matung ina state amagi law and order gi pibam ngak senba amadi madugi sapsaba thaudang laugadaba institution asi state police ne Central Armed Police Forcing CRPF Army amasung paramilitary forcing asina state police da mateng pangnaba leibani adubu laibak thibadi Manipur da thokliba irang asigi manungda Manipur Police asti nathaiduna thambiri maram aduna Manipur Police na chapchana mating thongna mathau tawnabagi damak chapchaba mapangal laihangadabani haiba yauri Bom gi leiparengna welcome tawgani afafata daita pumnamak fox na pugadabani paite Twilight Paul
Irang na manghankraba laisang semjinaba HSM na khangalakre makada na irang asina tongan-tonganba laisangsing amangata thokandanaba pauktak tupiragle. Ing kumda lising ani kulhumdoi me humdagi lamdam asida thoragliba mitai amadi kukigi thokaningdaba irang asina maram oiduna lamdam asida leiramba laininggi mari leinaba tongan-tonganba mafamsing amuhana semjin sadinaba Indiagi Home Minister Amit Shahna Manipurgi administration da khangangi hairi. Haujik lamdam asida President rule thangkraba matungda India lengang na Manipurda paikhalakliba tongan-tonganba khongthang asida mitai amadi kuki anigi furupda achoba mayon amadi purakpa ngamlagani hairi. Panba yabade lising ani kulhumdoi me ahumdagi maitai amadi kuki anigi marakda hawrakiba irang asina maram oiduna lining laisonga mari leinaba mafam Chahunga marfu taruk amangada thokre haiduna Manipur lengang na Supreme Court ta haukiba sahi lising ani kulhumdoi gi August thada khangankrabani loinana sahi adumaki September thada Church Hindu gi temple chanamahi ga mari leinaba laisang mosque amadi lining ga mari leinaba tongan mafamsing khangdokpaga loinana makadana amuhana amangata thokandanaba akanba mawongda ngak senaba Manipur lengakta khangalakpasu leikrabani. Relief camp ta leiramde haiduna ming kaktatpiba haibasi thamoi sokna nungaite. Haukiba kumda lising ani kulhumdoi gi me ahumdagi thokiba kanglukki irang asigi lanjenaраktuna tampaki mafam kayada matam khara relief camp ta sangdafam lauduna leiba ima ipa isilinaw kayabu relief camp ta leiramde haiduna ming kaktatpiba haibasi thamoi sokna nungaite haina Churchanpur Maitai United Committee gi chirol amana hairi. Chirol asina hai relief camp ta leiriba asi leiningduna leiba nate awatpana pik thalaba mioi ngaktani ana layengi macha masu lairik tambagi sel tanaba chatkiba IDP singbu relief camp ta leiramde haiduna makoi singbu relief camp ta gi ming kaktatkiba sing adu atuba matamde record tawbiyu makoi se yumda hanjiningdaba nate ot olaba lampakum tengthopikraba mafamduda karamna hekta chatlaga leiba yaba nate political solution puraktri fawbadi mari leinaba DC SDC SDO singna relief camp ta leiriba mioi singbu matik chaba daily wages pibiduna minungsigi minyeng thambiyu hairi. Ngasi ayuk malom tulihal makha laikai da leibi thokchong ombi matau leibi kaubi mau naha ama isingda taduna siduna leiramle. Thokchong matau leibi matau karamna isingda taraga siduna leirambano haibadu chapchana khangba ngamdri hairi. Candidate samaga nimpu mari disqualify tawrapabu KSO na kana yaningde. SSC Staff Selection Commission na lauba Delhi Police amasung CAPF ki Sub Inspector laubagi examination da candidate samaga nimpu mari disqualify tawrakpada KSO Kuki Student Organization General Headquarters na akanba mawongda yaningda bafungduragli KSO General Headquarters ki Department of Information and Publicity na thadurpa chirol amana hai thase ki mangada thokpa notification amana SSC na lauba Delhi Police amasung CAPF ki Sub Inspector laubagi examination 2024 gi aroiba matamda candidate samaga nimpu mari disqualify tawrakiba se thabak asibu tawningba kuki nahasingi mathakta injustice chathabani kuki nahasing asi hojik Manipurda chathariba stena sponsor tawba irang asina awaba kaya mayoknaduna laklabani. SSC na lauba exam asigi center kuki taba mafamsingda leitabana kuki candidate singna state ki wangmada chatuna recruitment asi saru yakibani. Zik paper ani tharamdai asida makoina mamangda pikhiba PET adu pass tawde makoina mamangda pikhiba PET adu pass tawde hairakpasi yaningde hairi. Recruitment aduda disqualify tawrakiba candidate samaga nimpu mari ki manungda marfu romdi kuki ngakta oibana SSC gi selection process ta chingnaba pohankre. Thokchom Roben misi yaningde haiduna wakat mifam chatakre Joint Action Committee Against the Unnatural Death of Thokchom Roben iroi semana sinduna Thokchom Roben gi misi yaningde achuma langla langjing putho haina iroi semba maning laikai da leiba Thokchom Roben gi mayu mamangda wakat mifam chatakre wakat mifam aduda Thokchom Roben gi misi asi yaningde atuba matamda langla langjing puthokpiyu Lengang na tubada ain gi oiba thabak lokhatpiyu haina thaba placard chingsu paiki wakat mifam aduda saru yakiba ZAC gi convener Irom Fulendro na fongdokrakpada haukiba March amagi numidang pung 9:05 dagi 9:00 fawbagi marakta thodok achi thokibani numit adu makoi office ki oiba tour ama chaluraka halakpani adubu ikhang khangawdana mahagi gari adu mai chakle haiba paw ma fangki normal da thoduna lagliba gari adu mataw karamna mai chaklaklibano haibase angakpa boi
ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯃꯍꯥꯛ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯀꯥꯔ ꯑꯗꯨ ꯃꯩ ꯆꯥꯛꯄꯗ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯂꯥꯛꯇꯨꯅ ꯃꯩ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯤ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤꯁꯨ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯆꯣꯝ ꯔꯣꯕꯦꯟꯒꯤ ꯃꯤꯠꯁꯤ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ZRA ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯇꯥꯟꯅꯔꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫